Handak pangthokkiba sangai festival asi Festival of Tourism nati Festival of Bureaucrat Officer ni Jitendra hauzik thokliba irang sigi marakta state sarkar na silangduna handak pangthokkiba sangai festival du Festival of Tourism nati Festival of Bureaucrat Officer ni haina Committee on Civil Society Kanglai Park CCSK gi President Jitendra Ningombamna ngasi Imphal East ki Wangkai Khunau Soibam Laikai da leiba Citizen Club ta pangthokkiba lup asigi taramathui suba mapok kumon thoramda phongdokri mangna makhatana haikibada lamdam asigi issue singda tokhai ba wakhalonda mang tharaga magi aning ba apamba singda satharabati thabak khudimak ngai pak pangamroi maram maduna aikhoi puna satminaduna lairibi issue sing asi thengna minaba sangi maduna aikoina taliba panam singadu mai pak pangamgane ki apun bana amata ngairaba lambi ni haiba hiram asida pangthokiba thoram maduga mari lena wangkhai kendragi MLA thangjam Arun Kumar na haikibada lamdam asida sakhatpa amasum ingta papurakna bahona bada CSO singa puna thabak tawminaba mathoktai lamdam asigi lairiba issue kiyada CSO singna lauriba thaudang singa si asukimati sawi lengak sasan yauna hiram kiyada kanagumba singna aranba tawrakpada CSO singi maikaidigi kholaw kya lauduna asumba maikaida puna bahona duna sali asigumba laibaki oiba thabak thorom kya asiga mari leidana state asigi setmilon gi phibam phagat hanana bahona badasu CSO singna asawba thaudang lahoningi CSO singna laibaki oiba thabak singna asawba thaudang lauduna iramdam asina afaba asumba lambi amada purakna bahona basangeki thoram maduga mari leidana lamlai kendragi MLA khongbatabam ibomsana haikibada lamdam masida lairiba ekhoi masilgi marakta amana amabu sawgatpagi muhutta singthanabagi satnabi ama lairibasi semdokpasangi madu tawrabatata khunai asina thabak khudimak mangjil thana sangsinongangmani mapangal kanba society amasum setmilongi phibam phana leib lamdam ama oinaba honabada ekhoi masilgi marakta amana amabu thajaba thamnaduna puna lepminaba sangi maram maduna kanagumba group sing natragana lanai miyoi sing thabak thoram sing pekhatpada aikhoi masil gi marakta yanadaba amasum hodok hunjin tawduna leibigi muhutta apunbigi oiba phirep amada lepminaduna thabak tawminaraba khaktada leiba asina amasum khunai sina mangjil thaba ngamgani haibigi thajabadu lehki ngasigi thoram aduga mari leidana tuan ba CSO singi lusingwa kya su khudol pot kya piduna ikai kumna butki ngasi parliament session gi ahobu numita SIR gi issue the house azon tokri hidak managi polam singi tax amasum GST hengkatnabagi bill house ta puthokri tha sigi taraga mapan phawgi sathagadaba sitting taraga manga leigedaba parliament ki ningthami pam ngasi digi okri adumapo ngasi session asigi ahoba numiki ayuki session da tangkak anirakta azon tokri sarang naba marakta pangthokiba session adugi manungda union finance minister Rimara Sitaramana exercise health security amasum GST gi bill house ta table tokri ngasi parliament ki proceeding adu ayupung taramathui digi okhi adubo session hobaga ikan kanadana minute kullom leiraga electoral roll ga mari lainariba special intensive revision gi matangda opposition gi maikei digi akan mamong protest sathakibana maram oiraga numiyung pung tarani thui phawba azon tokhi makatana numiyung pung tarani thui digi session asi makatana sathana bohona badasu amuk opposition gi protesting na maram oiraga numiyung pung ani phawba azon tokhi ahan bigi oina numiyung pung tarani thui phawba azon tokraba matung nauna makha satharakpada opposition gi maikei digi akan protest kya tawzarabasu union finance minister Rimara Sitaraman gi maikei digi central excise amendment bill 2025 health security and national security cess bill 2025 amasum Manipur goods and service tax second amendment bill 2025 table tokhi adubu opposition gi protest aduna maram oiraga house ki makha ta proceeding amata sathaba yadabadagi pung ani phawba azon tokhi ngasi union finance minister Rimara Sitaraman gi maikei digi puthokiba health security and national security cess bill 2025 asi maru oina hauzik hidak mana ga mari leidana lauriba compensation cess ki tax asidigi sara humdra natragana masigi mathakti hengatna launaba anauba levy amana mut sinabagi tamaktani amasum anauba bill asina hidak mana ga mari leinaba pothok singasi compensation
सेशन शेकी सांगसी सादा हुंद्रा मसुम GST न सादा निफुगी मथक तो होइगनी मसी मरु ओइन हिदाक मना मसुम हिदाक मना गे पोलम सिंग अहेन टैक्स क्या खुंगतुना लेबा असिगी टैक्स रेवेन्यू साउना लाकनबा मसुम नकला मरोमदना हिदाक मना गे पोलम सिंग असि अनौब टैक्स असिन ममल का हेना वांगदोरिबनिना हेल्थ सिक्योरिटी दसु साउना कानबा पिगनी हौजमकी ओइनदी सुरूप हिदाक मना गे पोथोक सिंग असिगी GST असि सादा कुनगनी पान खक्तमक लौरिबनी पार्लियामेंट की नुंगथिलगी सेशन दसु ऑपोजिशन ना SIR की इशू दा प्रोटेस्ट थरकपदगी हयेंग फाव एजोन तौखरे पार्लियामेंट असि माइथीबेगी निंगनबा पोकलाबसिंगी बैटल ग्राउंड अमनते नेशनल डेवलपमेंट मियेंग थंगनी PM पार्लियामेंट हाइबसि माइथीबेगी निंगनबा पोकलाबसिंगी बैटल ग्राउंड अमनते पार्लियामेंट असि नेशनल डेवलपमेंट अमसुम डेमोक्रेटिक रेस्पॉन्सिबिलिटी द मियेंग थंगदबनि हाइना प्राइम मिनिस्टर नरेंद्र मोदी न फोंदोखरे हंदक बिहार द पांगथोकिबा मिखल अदुदा BJP न लुसिंगबा NDA की अलायंस न साउना माइ पाकिबदु सिंथारदुना मसी इंडियन डेमोक्रेसी की माइ पाकपमनि पार्लियामेंट की निंगथमी फमसी असी ममिंग ओइना पांगथोकप नथि नेशनल प्रोग्रेसिंग हेना खुमांग सक्शननब सेंट्रल गवर्नमेंट अंगम मथाक्तो होनरि हाइरिबसिंग असि हंदक पांगथोकदोरिबा पार्लियामेंट की निंगथमी फमसिना अनौब मायोन अम पीगदोरिबनि इंडियास डेमोक्रेसी लेबामनि डेमोक्रेसी की मपांगल कलनबगिदमक्ता पांगथोकलिबा इलेक्शन दा कनागुम पार्टी खरदी मखोय मसाना माइथीरे हाइबसि याजदि बिहार की मिखल साउना माइथीब नंगलबा कांगबुसिंगना मखोय मसामक लुसिंगबा अमनि हाइना खनजबा कया यावरि अदुबो हौजिक पांगथोकलिबा पार्लियामेंट की निंगथमी फमसि अदुगुम्बा माइथीबसिंग अदुगी निंगहनबा पोकलबसिंगी बैटल ग्राउंड ओंथोकलोइदबनि पार्लियामेंट मिफमसिना लेबा असिगी डेवलप नेशन अमा ओइबा ngamnaba hotnaminarap sangi opposition amasung ruling ani ki maikaidigi leiba asigi democracy asi hena mapangal kalanana hotnaba sangi political geba yengthina ba wakhalon thadoglaga constructive oiba mongda debate chataduna leiba asi hena phaba maike amada purakna hotnamina saiki prime minister narendra modi na parliament ki ningtham mifamasi drama sanafam nati haina phongdoki bu wapam adubu congress lusingu priyanka gandhi badran kana yaning da phongdokladuna electoral roll gi special intensive revision gi issue amasum delhi gi air pollution gi wapam parliament ta pukhatuna khana naina ba honaba si drama amanati hairaduna parliament ki ningthami pham mahausagumna numit kunni degi tadana phamna ba honaba gi muhutta numit taraga mangani da tension ba si ganingi government ki mekai digi parliament ki wantuk lehendana ba hotnari haina yamna kana criticize toki असम की कांग्रेस की MP गौरव गोगोई की मैकेडी सु प्राइम मिनिस्टर अमसुम BJP न लुसिंग गवर्नमेंट सिना इंडियन पार्लियामेंट असि हाइजेक तौरी पॉलिटिकल पार्टी सिंग की मैकेडी की पार्लियामेंट मरुएबी इशू क्या पुखतुना खनना बहनरबसु प्राइम मिनिस्टर ना खनप पामद्री हैन मराल सिखी कुकी मचा मरी दगी लुपा लाख यांखै के तरेट हेनबगी सेनफम सिक्योरिटी फोर्स न फगटखरी सिक्योरिटी फोर्स न लेप्तना सथरकपा सर्च ऑपरेशन की मनुंगसना ललहौलुप अमगी ओइरम पिया हैन सिंगनब लुपा लाख यांखै के तरेट के लिसिंग हुमद्रा के तरेट के सत्रे की सेनफम का कोनना कुकी फुर की मियोय मरी कामजोंग डिस्ट्रिक्ट की मनुंगसना लैबा फाइकोदगी फगत पगम लहरी इरामसगी मतंग मणिपुर पुलिस कंट्रोल रूम दगी थदोरकपा पावमन हाय कामजोंग डिस्ट्रिक्ट सासात पुलिस स्टेशन कोनबा फाइकोट आउटपोस्ट रूटीन ओइना सथबा चेकिंग द मियोय मरी दगी लुपा लाख यांखै के तरेट का लिसिंग हुमद्रा का तरेट का सत्रेट की सेनफम मसी ममांग था नवेंबर की तांग कुनगनि पांदा फगत पगम खिबने हारी लहोलुप अमगी ओइरंबा याय हैन सिंगनबा सेनफम मसी कोनना फारबा मियोय मरी एदुदि सनापति डिस्ट्रिक्ट साइजांग दगी नेंगनै होय खोंसाई से कुनगा मरी खुल असिमक्तदगी मोंगजोय थांग हाउकिप से कुनगा तरेट सनापति डिस्ट्रिक्ट असिमकी CSN खुलदगी मांगमिन थांग हाउकिप से कुनगा मापन अमदि कांगपोकुई डिस्ट्रिक्ट की नेंगबोय खुलदगी लेम्पु खोंसाई से कुनथ्रागा मापन नि हारि मखोय मरी दगी अंगौबा मसुगी 4 व्हीलर अमसु फोगतखि इरामसगी मातांगना पुलिस ना थिजन हुमजिनबगी थबक चथबा हौख्रे हाइना पावोसना मखातारि मलेमगी लमकोइबसिंगना मणिपुर करिगिदमक यौसिलुइदबनो दुनकान मेकनाव सैहुम फजलकदरबी रांगसिन लमदमसिगी मियामदा सैथिंग क्या पीरी मणिपुर की इरांग असि अखंग है क्या न तुआन मोड क्या पीनदुना सेंटर ngasi फाव इरांग असि लुसिनगी हाइबा खन्ना लुसिनबा उद्री हाइना मोड पीनबगो लोइनना CSO कयानसु सेंटर लेंगाक तो पेनबो वफम क्या फुंगदोंगरि अदुबो इरांग असिन लमदमसिगी मियाम अमति मियांगी पुनसिद सैथिंग क्या फंगनदुना खुदोंगसादबा क्या मयुन हलबसु लमदमसिगी महौसा लाइदेंबिना पिरमलब फजरबा दुबुदि लोसिनदुना थंबंगमद्री
Say Uhungi Maya, the Irangi, I think Panglava Manipurgi, Pukuningai, wherever Pazaba Kiagi Matano, Australia, blogger Amana, Malem Gilam Koibisingi Mapamda video in Utuna social media viral directly. Australians traveler blogger Rama Oiriba, Duncan Meknauna Handak Manipur Laklam Lava Matung Mahaki Instagram account Wapum Cap Fundurakli, Mauna Manipurgi Matang Funduraki Wapum Kia Dubo National Media. NDTV nasu report tawduna miyam kangali atopa leibaki lamkoibising India gi Delhi digi hendolaga atai mafam kia thijindanaba Duncan Meknauna lamkoibising gi pungning singsilaki magna Manipur yauna India gi tourist spot kia gi matangna mapa leibaki lamkoibising gi pungning singsinabagi dama dukan miyam gi thamoi kaya busu khudum sali magna Manipur laklamba dugi matangna magna maram anida Manipur bu thagatuna social media viral oiri ahan boina magna lamdam basigi mahuksagi phajaba adubu social media gi kuthangna miyam uhali ani suboina magna lamdam basigi Manipur gi phajaraba mafam kaya India gi oina malem gi lamkoibisingna satnaba mafam kaya ga sangdamna duna lamkoibisingna mafam asi karigi damak yaukshluidabano haiba phongdokli Duncan Meknauna mahaki video adugi lusilakpada mahaki foreign traveler Marup Singna, Hena Tizinduna Madi India local Marup Mapang Shemdun India gi karam Pamnasat Pia Hebadu Kangna Buapum Tamnakli. Kodong Tiningai Oiba Marburg virus Sandorak Patingari. Ethiopia gi Mapam Krad Quaidigi Kodong Tiningai Oiraba Marburg virus Sandorak Patingari. Houzik Pawi in a Mui Taruk Shiki Bugalo in a Mui Sakaya Marum Laina Sit Narambi Haina report Amana Fondorakli. Hanatigi Hona Cholera measures dengue amadi atai laina kiagi setting mayunariba Ethiopia da Marburg virus handorakpa maram oiraga khudong sadaba kiyamaru mayunari Ethiopians Ministry of Health ki report matu in houzik phawbada singnenga oiba mioi humdraga humdoi test tawkibaga loidana mioi manga hospital layengni anaba mioi singa naknaruraba atai mioi sa kiagi khungulli na bohonari Ethiopia da Marburg virus ki laisa handorakpa handan ahanmani Marburg virus disease MBD hariba laina sika hena launa ganba hemorrhagic fever makalamani Ebola virus ka layong hirap manab laina sina naraba miyoy sing sibigi sang wangnali kumjay lising magasamapan go fuga teret ahan boyna Germany amasum Siberia da thiengnarakhiba virus asi World Health Organization khwaidigi kudongtine oiraba virus ni haina laukthokpa laikhrabani MBD gi maru oiba layong singdi lehau kan hauba koksikpa oba puknaba haksangi mapung amasum mapan thangba thakta I thokpa loinana tuan ba haksangi kayat sing phel oirakpa asina singmani matam sana layeng sa thaudrabadi nimit khrani gi manungda laina asina maram oiraga mi sian bu yaheri Marburg virus handokpagi report amana hai anaba migi humang amasum haksangi tholakpa mahiga sokna samnaruba matamda laina asi launari karigumba mafam amada laina asi sandorakpa tholabadi lakshindana bohona bada khudong sadaba kayamaru mayunai Africa Center for Disease Control gi official singna Ethiopia laina asi sandorakli haina November 15 da confirm to laikhrabani oirakliba phiba masida authority singna khudaki wana sin thorang lokhotpaga loinana isolation center amasum emergency treatment center sing hangdokhibaga loinana akhanaba rapid response medical team semkhre airport amadi border gi mafam kyara testing kit thamduna mafam amadagi atopa mafam amada sangthok sangsin tawriba miyoi sing thawrang lokhotle haidi tendana sumna myam na thamjage duga hausi koina di myam pau matang solution jarage amasum khata bano update myam puna ngai minase